मसा जेंदे पुष्पा झुकेगा नहीं इलिस मच्छी वो चेंजी ने तो ना हुए बा asiga leire pulau leire adoi sigana kaya khabak thong ko adoi sina cham thong leire sigana iromba adoi ko na bagi sesiga bora amasu leigo sisena kaino kaya capsicum bora ne ba adoi khame simbi leire tilho thabi kobi ke ka leire ado mayam saba hozarake ngasigi hijang ka pura mak sinja khoi da loi thongi ne ba aina khali iromba khaktani ado mai mu ko lokala si mayam da चारा खाना के बको हाउरी हाउते तो चखलो बादाम बादाम em sao bao giờ kia mà hiểu cái hai mươi một bảng này một bảng thái nam một tập việt đi bây giờ cái số hai mươi này cái số hai mươi này hắn gì nhé kìa là ngon đâu ạ mẹ mà không gì mà yêu thì bảo tôi làm mà không đi làm thì nó ta là đó không biết được hả không biết được hả Sao mà tầm đó qua gặp nó gì qua cũng nằm thật ta
ꯀꯨꯏꯔꯦꯗ ꯈꯕꯛ ꯀꯥꯏꯁꯦ ꯆꯥꯗꯕ ꯉꯁꯤ ꯃꯃꯥ ꯌꯥꯝ ꯊꯥꯗꯅ ꯇꯧꯔꯤꯅꯤ ꯇꯧꯅꯦꯕ ꯈꯟꯕ ꯈꯜꯂꯨꯗꯦ ꯃꯌꯥꯝꯁꯤꯅ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯇꯧꯗ꯭ꯔꯦꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯦ ꯌꯥꯝꯕꯅꯤꯅ ꯂꯣꯏꯅ ꯆꯥꯕꯗꯣ ꯉꯝꯃꯣꯏꯅ ꯁꯤꯅ ꯆꯤꯜꯂꯤ ꯄꯀꯣꯔꯥ ꯋꯥꯎ ꯌꯝꯃꯤ ꯃꯅꯨꯡꯗ ꯍꯥꯞꯄ ꯃꯁꯂꯥꯁꯤ ꯂꯣꯏꯔꯦꯅ ꯃꯅꯨꯡ ꯆꯪꯕꯗ ꯊꯋꯥꯁꯨ ꯆꯈꯥꯏꯅꯤ ꯍꯩꯁꯥꯡ ꯊꯣꯡꯉꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯝꯁꯤꯅ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯍꯨꯏ ꯃꯌꯥꯝꯁꯤ ꯂꯣꯏꯔꯦꯅ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯌꯦꯕ ꯑꯗꯩ ꯃꯥꯁꯦ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤꯁꯨ ꯈꯔ ꯍꯩꯅꯖꯕ ꯑꯗꯨꯅ ꯃꯤꯅ ꯇꯧꯗꯔꯒ ꯊꯥꯅꯒꯟꯗꯦꯕ ꯀꯩ ꯊꯥꯅꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯌꯨꯅ ꯀꯩ ꯊꯥꯅꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯌꯨꯅ ꯍꯣꯏ ꯂꯧꯈꯠꯄꯗ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯂꯧꯈꯠꯄꯁꯤꯅ ꯌꯥꯔꯝꯃꯅꯤ ꯃꯦꯟ ꯃꯔꯨꯗꯤ ꯑꯩꯅ ꯊꯣꯡꯉꯒ ꯂꯧꯈꯠꯄ ꯌꯥꯕ꯭ꯔꯥ ꯊꯥꯎ ꯊꯨꯝꯗꯣ ꯈꯔ ꯂꯤꯛꯅ ꯍꯥꯞꯄꯤꯅ ꯅꯣꯏꯁꯦ Làm hỏi nha. Hỏi. Chị đi bò ra. Mày ăn. Tại đây là kìa. Chưa. Alu tak kaya happen ya, Pak. Ada episode lupa berapa, Pak. Hỏi. Mày ăn nó có giá cái là mua băng tàu lâu tụi hai mấy lần xin tàu là mua băng là giá gì mà mày đi mua băng cho rồi. ꯑꯩ ꯇꯟꯕꯅꯦ ꯍꯥꯏꯕꯗꯨꯁꯨ ꯈꯥꯕꯛ ꯑꯣꯏꯕꯗꯨ ꯁꯨꯝ ꯇꯧꯕꯒꯤ ꯋꯥꯅꯤꯗ Nó phải làm như vậy. Chúng ta chờ hai mà không được ta đâu. Mang tàu sẽ cái đây còn. Còn muốn làm mà. ꯑꯁꯤ ꯈꯥꯕꯛꯁꯤꯗꯤꯕꯨ ꯆꯥꯕꯒꯤ ꯃꯇꯨꯡꯗ ꯁꯔꯒꯁꯦ ꯈꯨꯠ ꯂꯥꯝꯕ ꯐꯪꯕ ꯃꯇꯧ ꯃꯥꯜꯂꯤ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯆꯥꯕꯅꯤꯅ ꯑꯌꯤꯡꯕ ꯃꯐꯝꯅꯤꯅ Nó không sao được. ꯑꯌꯤꯡꯕ ꯃꯐꯝꯅꯤꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯊꯣꯠ 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 ꯅꯧꯋꯦꯕ Cho nó ngáp được. Chăm thong nó test đâu kìa. Ai đi ngáp thong đấy thì nè. 이런바군바 chăm thong hay đi căng xuôi cùng với làm gì vậy? Hồi đấy chăm thong dám làm gì mà đi đấy. Thau mà masala từ xa tôi mới làm bảo. Wow mà. Chăm thong như này á. ꯃꯁꯤꯒꯤ ꯈꯥꯕꯛꯀꯤ ꯄꯤꯁꯁꯤꯗꯤꯕꯣ ꯑꯃ꯭ꯔꯤꯠ ꯐꯪꯕꯒ ꯑꯗꯨꯝ ꯃꯥꯟꯅꯩ ꯀꯨꯏꯔꯦꯕ ꯆꯥꯗꯕ ꯈꯥꯕꯛ ꯀꯥꯏꯁꯦ ꯃꯊꯛꯇ ꯐꯪꯒꯗꯕ ꯐꯪꯗ꯭ꯔꯦ ꯀꯥꯏꯗꯩꯅꯣ ꯊꯕꯤꯄꯤꯔꯛꯀꯦꯔꯣ ꯁꯨꯃꯥꯏꯅ ꯆꯥꯁꯦ ꯍꯛꯆꯥꯡ ꯌꯥꯡ ꯀꯪꯕ ꯍꯥꯏꯁꯦ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯑꯣꯏꯗ ꯃꯥꯟꯁꯦ ꯑꯗꯨꯒ ꯑꯩ ꯅꯣꯏꯊꯣꯛꯑꯗꯤ ꯐꯖꯅꯤ ꯈꯕꯛꯁꯦ ꯅꯨꯡꯇꯤ ꯂꯥꯛꯑꯗꯤ ꯂꯣꯏꯔꯦꯅ ꯁꯔꯀꯥꯔꯗ ꯍꯥꯏꯇꯥꯔꯦ ꯊꯤꯡꯅꯕꯒꯤ ꯈꯕꯛꯁꯦ ꯍꯥꯎꯅꯤ ꯆꯝꯂꯧꯕ꯭ꯔꯥ ꯑꯃꯨꯛꯀ ꯂꯩꯕꯤꯔꯒꯦ ꯂꯥꯛꯄꯗ ꯉꯥꯜꯂꯒ ꯂꯣꯏꯔꯦꯅ ꯐꯗꯤꯒꯣꯝꯁꯤꯅ ꯆꯥꯛꯁꯤꯒ ꯅꯟꯕꯗꯤ ꯏꯅꯝꯊꯥꯗ ꯔꯖꯥ ꯏꯟꯕꯒꯨꯝꯅꯤ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯁꯨ ꯆꯥꯛꯈꯨꯝ ꯆꯥꯎ ꯆꯥꯎꯅ ꯆꯥꯍꯧꯗꯦꯕ ꯆꯥꯕꯁꯨ ꯌꯥꯝ ꯇꯞꯆꯩ ꯃꯥꯗꯤ ꯑꯗꯩ ꯆꯥꯛꯁꯨ ꯌꯥꯝ ꯆꯥꯗꯦ ꯍꯤꯟꯖꯥꯡꯁꯨ ꯌꯥꯝ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯥꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯤꯟꯖꯥꯡꯁꯦ ꯍꯣꯝ ꯍꯣꯝꯅ ꯆꯥꯅꯦꯕ ꯑꯗꯩ ꯆꯥꯛꯁꯦ ꯂꯤꯛꯅ ꯑꯗꯣ ꯉꯁꯤꯁꯦ ꯃꯨꯛꯕꯥꯡ ꯑꯣꯏꯕꯗꯨꯒ ꯆꯥꯛꯁꯦ ꯈꯔ ꯌꯥꯝ ꯂꯧꯁꯜꯂꯦ ꯂꯣꯏꯁꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ
ꯍꯤꯟꯖꯥꯡꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯆꯥꯗꯕꯅꯤꯅꯅꯦ ꯉꯝꯗꯦꯕ ꯑꯗꯩ ꯃꯨꯛꯕꯥꯡꯁꯨ ꯑꯃꯨꯛ ꯇꯧꯗꯦꯗꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯁꯨ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯁꯟꯕꯗꯣ ꯍꯩꯇꯦꯕ loya motor thak na kasi hawo sidi chimban na sa red lawe thage nei na ni than ngai ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯃꯤ ꯑꯅꯝꯕꯅꯅꯦ ꯑꯩꯈꯣꯏꯗ ꯌꯥꯎꯍꯜꯂꯛꯎ ꯅꯨꯄꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ ꯍꯥꯏ ꯀꯩꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯣ sak phajabdo to bizani ꯌꯦꯡꯒꯅꯤ ꯑꯝꯇ ꯁꯛꯇ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯋꯥ ꯅꯪꯒꯤꯗꯨ ꯃꯃꯤꯠꯆꯤꯗꯨꯒꯗꯤꯅꯦ ꯀꯦꯜꯂꯤꯁꯦ ꯐꯩꯅꯒ ꯆꯦꯡꯈꯩ ꯌꯣꯜꯂꯤ ꯈꯤꯖꯥꯡꯁꯦ ꯌꯥꯝꯃꯜꯂꯕ ꯍꯥꯟꯗꯤ ꯂꯣꯏꯁꯟꯕ ꯉꯝꯗꯦ ꯈꯤꯇꯪ ꯍꯥꯞꯄꯨꯔꯥ ꯅꯪ ꯉꯥ ꯃꯀꯣꯛ ꯂꯧꯔꯕꯣ chan de bang ngam da man de ꯈꯔ ꯂꯦꯞꯈꯠꯂꯨꯅ eng sai cha ne morok brani cha ne ani ga amaga ahum siga mari aina khwai pang na pamba bu chili pakora ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕ ꯀꯩꯅꯣ ꯍꯥꯏꯕꯗ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏꯁꯦ ꯑꯁꯤ ꯌꯥꯝ ꯄꯥꯝꯃꯦ cha ga cha ro nungti nga ma thok dai di ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯃꯥ ꯂꯥꯛꯄꯗꯒꯤ ꯍꯤꯟꯖꯥꯡꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯖꯔꯦ ꯃꯔꯝꯗꯤꯀꯣ ꯃꯥ ꯂꯩꯇ꯭ꯔꯤꯉꯩꯗꯤ ꯑꯩꯁꯦ ꯇꯟꯅ ꯑꯗꯨꯝ ꯁꯝꯖꯟꯕꯤꯗꯨꯅꯦꯕ ꯃꯥ ꯂꯥꯛꯄꯗꯩꯗꯤ ꯃꯥ ꯆꯥꯃꯟꯅꯩ ꯄꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯑꯅꯝꯕꯅ ꯅꯣꯏ ꯏꯃꯨꯡꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯉꯥ ꯌꯥꯝ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ ꯏꯃꯥꯁꯨ ꯉꯥ ꯄꯥꯝꯃꯤ ꯅꯪꯁꯨ ꯉꯥ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ ꯁꯦꯝꯒ ꯑꯩꯈꯣꯏ ꯑꯝꯇ ꯃꯥꯟꯅꯅ ꯆꯥꯛꯈꯣꯝꯗ ꯍꯨꯠꯃꯤꯟꯅꯁꯤꯗꯅ ꯍꯣꯔꯦꯟ ꯊꯛꯅꯦ ꯁꯦꯝꯖꯥꯅꯕꯩ ꯕꯣꯔꯥ ꯍꯥꯞꯆꯜꯂꯦ bore na idi sangari manam sidi ꯑꯁꯤ ꯇꯌꯥꯝꯅ ꯅꯍꯥꯟꯃꯨꯛ ꯌꯨꯝꯗꯩ ꯄꯨꯔꯛꯄꯗꯨꯅꯤ ꯑꯩꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑ ꯆꯥꯅꯕ ꯍꯥꯏꯅ ꯊꯝꯕ cha da nei puspa jugega na ilis machi pura kha de la me ꯂꯥꯛꯑꯣ ꯆꯥꯛꯈꯣꯝ ꯍꯨꯠꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯄꯥꯏꯔꯣ ꯐꯖꯅ ꯆꯥꯍꯜꯂꯨ ꯔꯦꯗꯤ 1 2 3 하와요? हानादि कोबी से मैम साइरम या उदी हम सेलेक्ट तवे कनो कोबी रे साइब तल्ले लुपा कुंगी पुलाव लोरगा कोबी तंगाय मा चाथो मी हानादि सुनाई आ सुशील विशास की होटल दुआ मैं खंबा याबरो माना है होटल ममिंग से लुपा कुंगी पुलाव कोबी तंगाय मा साइब नि भजन खदां वादा हाने महाउ दुदी जौदेरा कोबी से हाने प्रे लाउन सुगा साइगा ठोहान नो ताय आइसनि काम साइ जाय थोड़ा बताए क्या लगा खादरो मुझे तोंगा मा लौबदा आ तोंगा न ले मी दुना खलंगनि मोय मुंजे इरोन गाना हुजि कामी डुप्लीकेट चंगक पसिने पोचै सिंगिया तोंगा जे मनम थोक्रे इमुंग न सुम लेसन ले मनम न मपान हानादि इरोन बोय मुंग दो जुम खंग दो मी तोंगा मंगाय ममांग द मोय मुंजे इरोन गाना सि
ꯍꯧꯖꯤꯛ ꯇꯣꯉꯥꯟꯅ ꯃꯅꯝ ꯊꯣꯛꯇ꯭ꯔꯦꯗ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯗꯧꯅꯤ ꯆꯤꯜꯂꯤ ꯄꯀꯣꯔꯥ ꯑꯣꯏꯅ ꯐꯔꯦ ꯇꯣꯉꯥꯟ ꯃꯍꯨꯠꯇ ꯏꯪꯁꯜꯂꯛꯏ ꯃꯈꯥꯗꯒꯤ ꯂꯣꯏꯁꯜꯂꯤꯗ ꯈ꯭ꯋꯥꯡ ꯅꯥꯁꯜꯂꯛꯑꯦ ꯑꯩꯗꯤ ꯑꯩꯒꯤ ꯈꯨꯠꯁꯥꯅꯦ ꯂꯥꯁ ꯇꯥꯏꯝꯒꯤ ꯈꯨꯠ ꯑꯅꯤ ꯌꯥꯎꯕ ꯃꯌꯥꯝꯅ ꯍꯥꯏꯅꯕꯅꯤ ꯉꯥꯗ ꯍꯥꯏꯔꯒ ꯃꯀꯣꯛ ꯅꯨꯄꯤꯗ ꯍꯥꯏꯔꯒ ꯃꯈꯣꯡ ꯌꯦꯡꯉꯨ ꯍꯥꯏꯗꯣ ꯃꯈꯣꯡ ꯂꯧꯗꯣꯏꯕ ꯃꯧ ꯂꯧꯔꯝꯗꯥꯏꯗ ꯃꯈꯣꯡ ꯌꯦꯡꯉꯨ ꯍꯥꯏꯅꯕꯅꯦꯕ ꯃꯈꯣꯡ ꯌꯦꯡꯉꯒ ꯃꯁꯛ ꯌꯦꯡꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯈꯣꯡꯅꯤ ꯌꯦꯡꯗꯣꯏꯔ ꯍꯥꯟꯅ ꯐꯩꯔ ꯊꯨꯝꯃꯤꯔ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯌꯥꯎꯁꯜꯂꯗꯤ ꯃꯈꯣꯡꯗꯣ ꯐꯖꯔꯒ ꯃꯃꯥꯏꯗ ꯃꯃꯤꯠꯀ ꯁꯦꯠꯄꯝꯗꯅ ꯑꯗꯩ ꯃꯆꯤꯟꯒ ꯐꯩꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯈꯣꯡ ꯐꯖꯔꯁꯨ ꯑꯗꯨꯝ ꯂꯧꯗꯣꯏꯔꯥ ꯖꯥꯠ ꯃꯌꯥꯝ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦ ꯌꯥꯝ ꯆꯥꯁꯤꯟꯕ ꯉꯝꯗꯦꯕ ꯄꯣꯠ ꯆꯩꯁꯦ ꯌꯥꯝ ꯂꯦꯝꯃꯦ ꯉꯥ ꯊꯣꯡꯕꯗꯤ ꯃꯄꯤꯕꯨ ꯂꯦꯝꯒꯦ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕ ꯁꯤ ꯈꯤꯇꯪ ꯃꯆꯤ ꯂꯦꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯁꯤꯅ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡꯁꯦ ꯇꯣꯏꯅ ꯇꯧꯗꯕꯅꯤꯅ ꯌꯥꯝ ꯀꯩꯅꯣ ꯍꯩꯖꯤꯟꯗ꯭ꯔꯦ ꯑꯗꯨ ꯑꯩꯗꯤ ꯆꯥꯁꯟꯕꯁꯨ ꯌꯥꯝꯅ ꯆꯥꯗꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯉꯁꯤ ꯍꯥꯏꯌꯦꯅ ꯆꯥꯕ ꯆꯥꯔꯦ ꯃꯥ ꯑꯗꯨꯝꯅ ꯑꯩꯈꯣই ꯆꯥꯃꯤꯟꯅꯕꯗꯤ ꯑꯃꯨꯛ ꯆꯥꯗꯤ ꯌꯥꯝꯅ ꯀꯦꯃꯦꯔꯥꯒꯤ ꯃꯃꯥꯡꯗ ꯑꯦꯞꯁꯟꯇ ꯀꯥꯏꯗꯕ ꯀꯅꯥ ꯂꯩꯒꯦ ꯍꯥꯎꯕꯁꯨ ꯍꯥꯎꯋꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯎꯋꯦ ꯉꯁꯤꯒꯤꯁꯤꯗꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯌꯥꯝ ꯆꯝꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯃꯥꯒꯤꯁꯨ ꯑꯍꯥꯟꯕꯅꯤ ꯃꯌꯥꯝꯅꯁꯨ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯣ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯨꯛꯕꯥꯡ ꯇꯧꯖꯔꯦ ꯃꯌꯥꯝꯁꯤꯅ ꯅꯪꯇ ꯁꯣꯜꯂꯦ ꯀꯔꯤꯗꯕꯨ ꯁꯣꯟꯖꯅꯤꯡꯉꯤꯕ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤ ꯇꯧꯔꯤꯃꯤꯅ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯈ꯭ꯋꯥꯏꯕꯝꯗꯒꯤ ꯑꯆꯧꯕ ꯕꯣꯔꯅꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯏꯪꯈ꯭ꯔꯕ ꯈꯨꯖꯣ ꯕꯔꯛ ꯕꯔꯛꯁꯦ ꯂꯩꯁꯨ ꯃꯌꯥꯝꯁꯨ ꯈꯪꯅꯔꯤꯃꯤꯅ ꯗꯦꯁꯀꯤ ꯁꯦꯕꯥꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯕꯨ ꯅꯋꯥ ꯆꯥꯍꯜꯂꯨ ꯍꯥꯏꯅ ꯍꯟꯗꯛꯇꯤ ꯐꯖꯅ ꯆꯥꯍꯟꯕꯤꯔꯦꯅ ꯄꯣꯝꯊꯣꯛꯄ ꯂꯥꯎꯊꯣꯛꯄ ꯑꯃ ꯇꯧꯔꯤꯌꯦ ꯀꯟꯅ ꯆꯥꯍꯜꯂꯨ ꯍꯥꯏꯕꯁꯤꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯒꯤ ꯃꯌꯥꯝ ꯍꯧꯒꯠꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯒꯦ